ꯃꯊꯪꯒꯤ ꯔꯥꯁꯤ ꯀꯔꯀꯠ ꯔꯥꯁꯤ ꯀꯣ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯅꯝꯕꯔ ꯀꯣ ꯅꯝꯕꯔꯁꯦ ꯑꯍꯥꯟꯕꯗ ꯅꯝꯕꯔꯁꯦ 2 7 11 16 20 ꯀꯣ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯂꯛꯀꯤ ꯅꯝꯕꯔ ꯑꯣꯏꯗꯣꯏꯅꯦꯀꯣ 2 7 11 16 20 ꯀꯣ ꯑꯗꯨꯒ ꯀꯂꯔꯗꯅ ꯑꯉꯧꯕ orange machu ko orange machu su yai angoba su yai aduga silver machu ga aduga afaba numit sena karam karamba numit no hai ga tha ningthau kaba ga shagon sen ga se ko ningthau kaba ga shagon sen ga ma leire color da na angoba adegi silver machu orange machu gumba du mai tar sina bi ba yar ko ai number so haijagre ko ado aina khalliba aina ningi ba pot 2025 ki damakta aina ningi ba pot se ai comment section da ko haidi pot to ꯐꯪꯉꯦ ꯍꯥꯏꯅ ꯏꯕꯤꯔꯝꯃꯣꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯦꯖꯦꯟ ꯇꯦꯟꯁꯇ ꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯔꯣ ꯑꯩꯒꯤ ꯑꯅꯥꯕꯕꯨ ꯑꯣꯏꯔꯣꯀꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯅꯀꯣ ꯃꯤꯒꯤ ꯋꯤꯁ ꯃꯌꯥꯝ ꯇꯣꯉꯥꯟꯅꯕꯅꯤꯅꯀꯣ ꯑꯩꯒꯤ ꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯑꯩ ꯐꯪꯖꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯏꯕꯤꯔꯝꯃꯣꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏꯒꯤꯀꯣ ꯀꯔꯀꯠ ꯔꯥꯁꯤꯒꯤꯁꯦꯀꯣ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ ꯑꯩꯅ ꯈꯟꯕ ꯑꯩꯅ ꯅꯤꯡꯕ ꯄꯣꯠ ꯈꯔ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯐꯪꯕ ꯌꯥꯏꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯐꯪꯕ ꯌꯥꯏ ꯍꯥꯏꯔꯦ ꯐꯪꯕ ꯑꯣꯜꯃꯣꯁ ꯍꯥꯏꯗꯤ ꯐꯪꯅꯤ ꯁꯣꯏꯗꯅꯀꯣ ꯍꯥꯏꯗꯤ ꯐꯪꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯁꯤ ꯂꯩꯅꯀꯣ ꯃꯦꯖꯤꯁꯤꯌꯟ ꯂꯥꯛꯏꯕ ꯀꯥꯔꯠꯁꯦꯀꯣ ꯅꯝꯕꯔ 1 ꯀꯥꯔꯠ ꯑꯃ ꯂꯥꯛꯏꯀꯣ ꯅꯝꯕꯔ 1 ꯀꯥꯔꯠꯁꯦ ꯁꯤꯗ ꯑꯩꯅ ꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯄꯥꯝꯕ ꯑꯩꯅ ꯈꯟꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯐꯪꯉꯣꯗꯤ ꯍꯥꯏꯖꯔꯤꯕ ꯁꯤꯗ ꯑꯗꯣ ꯏꯁꯥ ꯏꯊꯟꯗ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯅꯨꯡꯁꯤꯗꯀꯣ ꯏꯅꯔ ꯋꯥꯔꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯊꯜꯂꯒ ꯍꯥꯏꯗꯤ ꯑꯩꯗꯣ ꯇꯧꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯆꯪꯖꯅꯤꯡꯗꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯏꯟꯇꯔꯦꯁ ꯀꯩꯝꯇ ꯂꯩꯇꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃ ꯇꯧꯋꯦꯀꯣ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯑꯗꯨꯒꯤ ꯏꯟꯇꯔꯦꯁꯇꯣ ꯅꯍꯥꯟꯈꯩ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯍꯟꯗꯛ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯊꯥ ꯑꯃꯅꯤ ꯊꯥ ꯑꯍꯨꯝ ꯃꯔꯤ ꯃꯃꯥꯡꯗꯒꯤ ꯑꯩꯁꯦ ꯀꯩꯝ ꯇꯧꯅꯤꯡꯗ꯭ꯔꯦꯅ ꯈꯜꯂꯒꯗꯤ ꯍꯥꯟꯅꯒꯤ ꯑꯦꯅꯔꯖꯤꯗꯣ ꯑꯃꯨꯛ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯗꯤ ꯄꯣꯔꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯍꯥꯟꯅꯒꯤ ꯑꯦꯅꯔꯖꯤ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯕꯤꯇꯤ ꯄꯣꯔꯛꯄ ꯄꯣꯖꯤꯇꯤꯕꯤꯇꯤ ꯀ꯭रिꯌꯦꯠ ꯇꯧꯔꯛꯄ ꯏꯁꯥꯗ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤꯗꯃꯛꯇꯗꯤ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯍꯦꯜꯞ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯃꯇꯦꯡ ꯍꯥꯏꯗꯤ ꯍꯦꯜꯞ ꯇꯧꯅꯕ ꯍꯥꯏꯗꯤ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯔꯁꯦꯀꯣ ꯏꯃꯥꯟꯅꯕꯤ ꯑꯅꯤ ꯂꯩ ꯃꯇꯝꯗ ꯃꯥꯒꯤꯗꯤ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁꯅ ꯃꯌꯥꯝ ꯑꯃ ꯍꯦꯜꯞ ꯇꯧꯔꯦ ꯑꯩ ꯍꯥꯏꯔꯁꯦꯀꯣ ꯑꯩꯁꯤꯅ ꯀꯅꯥꯝꯇꯅ ꯍꯦꯜꯞ ꯇꯧꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯈꯜꯂꯁꯦꯕ ꯑꯇꯥꯔꯒꯗꯤ ꯃꯤꯒꯤ ꯀꯩꯅꯣꯅꯦꯕ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯖꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯁꯤꯗ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯝꯄꯦꯌꯔ ꯁꯨꯡꯇꯧ ꯇꯧꯒꯅꯨꯀꯣ ꯍꯥꯏꯗꯤ ꯃꯤꯒ ꯀꯝꯄꯦꯌꯔ ꯇꯧꯒꯅꯨ ꯑꯩ ꯉꯝꯒꯅꯤ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯉꯝꯒꯅꯤ ꯑꯩ ꯍꯣꯠꯅꯒꯦ ꯑꯩꯅ ꯍꯣꯠꯅꯗ ꯌꯧꯔꯝꯗꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯂꯥꯛꯏꯕ ꯀꯥꯔꯠꯁꯤꯡꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯅꯤꯡꯉꯤꯕ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯐꯪꯉꯝꯗꯥꯏꯅꯦꯕ ꯐꯪꯉꯝꯗꯥꯏꯁꯤꯗ ꯑꯩꯁꯤꯅ ꯇꯣꯛꯊꯣꯛꯑꯒꯦ ꯅꯠꯇ꯭ꯔꯒ ꯑꯁ ꯑꯩꯗꯣ ꯆꯪꯁꯤꯜꯂꯔꯣꯏꯒꯦꯗ ꯅꯠꯇ꯭ꯔꯒ ꯑꯩꯗꯣ ꯄꯩꯈꯥꯁꯦ ꯊꯥꯗꯣꯏꯁꯦ ꯑꯩ ꯊꯥꯔꯣꯏꯒꯦꯗ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯀꯅꯣꯕ ꯁꯤ ꯂꯩꯅꯀꯣ ꯁꯤꯗ ꯂꯥꯛꯀꯗꯣꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ 3 to 6 ꯃꯟꯊꯀꯤ ꯃꯇꯨꯡꯁꯦ ꯌꯥꯝ ꯐꯩꯀꯣ ꯍꯥꯏꯗꯤ ꯊꯥ ꯑꯍꯨꯝꯒꯨꯝꯕ ꯂꯩꯔꯒꯗꯤ ꯐꯒꯅꯤꯀꯣ ꯁꯤꯗ ꯃꯥꯔꯆꯀꯨꯝꯕ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯩꯅꯀꯣ ꯄꯣꯠꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯁꯤꯗ ꯃꯤ ꯈꯠꯅꯩ ꯈꯣꯠꯅꯩ ꯍꯥꯏꯗꯣ ꯃꯤꯒ ꯌꯥꯅꯗꯦ ꯈꯣꯠꯇꯦꯅ ꯈꯜꯂꯁꯤꯅꯀꯣ ꯌꯥꯅꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁꯀꯨꯝꯕ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯄꯤꯁꯐꯨꯜ ꯔꯤꯖꯣꯂꯨꯁꯟꯁ ꯑꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯗꯣ ꯌꯥꯁꯟꯅꯕ ꯇꯦꯠꯁꯟꯅꯕ ꯈꯣꯠꯆꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏꯕ ꯁꯤꯗꯅꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯕꯗꯤ ꯍꯩꯒꯅꯤꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯦꯅꯦꯖ ꯇꯧꯕꯗꯤ ꯍꯩꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯁꯤꯗ ꯂꯩꯅꯀꯣ ꯀꯩꯅꯣꯗꯤ ꯇꯧꯒꯅꯨ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯗꯀꯣ ꯍꯥꯏꯗꯤ ꯍꯛꯆꯥꯡꯁꯦ ꯅꯥꯍꯟꯗꯅꯕ ꯇꯧꯀꯣ ꯍꯛꯆꯥꯡ ꯅꯥꯍꯟꯗꯅꯕ ꯇꯧ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯉꯁꯥꯏꯒꯤ ꯅꯥꯔꯝꯕꯗꯒꯤ ꯍꯥꯏꯗꯤ ꯐꯔꯛꯄ ꯑꯣꯏꯅ ꯑꯣꯏꯕꯗꯣꯀꯣ ꯑꯗꯨ ꯁꯤꯗ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯌꯥꯝꯅ ꯗꯥꯎꯟ ꯆꯠꯄꯒꯤ ꯇꯥꯏꯞꯇ ꯑꯃ ꯂꯩꯁꯦ ꯅꯨꯄꯤꯁꯦ ꯂꯨꯛꯊꯔꯒ ꯂꯩꯁꯦ ꯁꯤꯗꯀꯣ ꯂꯨꯛꯊꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯦ ꯍꯛꯆꯥꯡꯁꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯌꯥꯏꯑꯕ ꯑꯗꯣ ꯁꯤꯗ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯊꯣꯛꯂꯛꯏꯕ ꯄꯣꯠꯁꯤꯡꯁꯤꯗꯒꯤ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯊꯣꯛꯂꯛꯄ ꯍꯥꯏꯔꯒꯗꯤ ꯐꯒꯠꯂꯛꯄꯅꯦꯕ ꯂꯣꯏꯅꯃꯛ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤꯊꯤꯡꯗꯀꯣ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤꯊꯤꯡꯗ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯣꯏꯔꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯔꯣ ꯍꯦꯜꯠꯇ ꯑꯣꯏꯔꯣꯀꯣ ꯑꯗꯨꯗꯒꯤ ꯑꯣꯚꯔꯀꯝ ꯇꯧꯔ ꯊꯣꯛꯂꯛꯏꯕꯅꯤꯅ
ꯂꯩꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏꯕ ꯇꯞꯅ ꯊꯣꯛꯂꯛꯄꯁꯤꯅ 3 months 6 months ꯁꯤꯗꯒꯤ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯂꯣꯏꯅ ꯁꯣꯔꯇꯦड ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯖꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯍꯩꯒꯅꯤꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦꯀꯣ ꯍꯟꯗꯛꯀꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯍꯩꯒꯅꯤ ꯇꯨꯡꯖꯟꯕ ꯍꯥꯏꯇꯥꯔꯦ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯍꯩꯒꯅꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯃꯥꯡ ꯆꯍꯤꯁꯦ ꯍꯥꯏꯗꯤ ꯁꯦꯚꯤꯡꯁ ꯉꯝꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯈꯜꯂꯁꯦꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯦꯚꯤꯡꯁ ꯉꯝꯒꯅꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯪꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯑꯩꯅ ꯀꯩꯅꯣꯝꯃ ꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯕꯦꯂꯤꯐ ꯇꯧꯕ ꯃꯇꯝꯗ ꯕꯦꯂꯤꯐꯁꯦ ꯑꯩꯁꯦ ꯆꯥꯅꯩꯌꯦꯅ ꯈꯜꯂꯁꯦꯕ ꯑꯇꯥꯔꯒꯗꯤ ꯑꯗꯨꯝ ꯕꯦꯂꯤꯐ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯕ ꯑꯗꯨꯝ ꯏꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯕꯗ ꯆꯥꯅꯩꯌꯦꯅ ꯈꯜꯂꯁꯦꯕ ꯏꯕ ꯑꯗꯨꯝ ꯇꯧ ꯋꯥꯇꯔ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯍꯥꯏꯔꯁꯦ ꯋꯥꯇꯔ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯩꯉꯣꯟꯗ ꯊꯨꯟ ꯄꯥꯜꯂꯦꯅ ꯈꯜꯂꯁꯦꯕ ꯑꯇꯥꯔꯒꯗꯤ ꯋꯥꯇꯔ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯦꯚ꯭ꯔꯤ ꯄꯨꯔꯅꯤꯃꯥ ꯂꯥꯛꯄ ꯑꯣꯏꯔꯣ ꯄꯣꯔꯇꯜ ꯂꯥꯛꯄ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯅꯨꯃꯤꯠꯁꯦ ꯑꯝꯇ ꯂꯦꯝꯅ ꯃꯥꯡꯍꯟꯒꯅꯣꯕ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯧꯕ ꯄꯣꯔꯇꯜ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯥꯛꯏꯅ ꯄꯣꯔꯇꯜꯁꯦ ꯍꯥꯏꯗꯤ 11 11 10 10 12 12 ꯁꯤꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅꯤꯀꯣ ꯑꯗꯣ ꯑꯃꯅ ꯑꯣꯔꯦꯀꯜꯗꯩꯅ ꯍꯥꯏꯗꯤ ꯀꯔꯤ ꯃꯦꯁꯦꯖ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯣ protections ko ꯆꯠꯄ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯂꯝ ꯆꯠꯂꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯅꯀꯣ ꯏꯁꯣꯔꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯦ ꯉꯥꯛꯄꯤꯕ ꯁꯦꯟꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯈꯣꯠꯄ ꯀꯩꯝꯇ ꯂꯩꯔꯣꯏꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯐꯒꯠꯂꯛꯄ ꯍꯥꯏꯅ ꯍꯥꯏꯅꯣ ꯉꯁꯥꯏ ꯃꯃꯥꯡꯒꯤꯗꯅ ꯍꯥꯏꯗꯣ ꯐꯒꯠꯂꯛꯄ ꯑꯣꯏꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯃꯛ ꯃꯥꯏꯀꯩ ꯃꯔꯤꯔꯣꯝꯗꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯇꯦꯛꯁꯟꯁꯨ ꯑꯣꯏꯔꯤꯕ ꯁꯤꯗ ꯄ꯭ꯔꯣꯇꯦꯛꯁꯟꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯑꯃꯅ ꯂꯩꯅꯀꯣ ꯁꯤꯗ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯒꯦ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯂꯥꯏ ꯅꯤꯡꯉꯣꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯅꯤꯡꯕꯤꯌꯣ ꯂꯥꯏ ꯅꯤꯡꯕ ꯉꯁꯥꯏꯗꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯀꯠꯄ ꯈꯣꯠꯄ ꯑꯗꯨ ꯅꯠꯇꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯗꯨꯛ ꯃꯆꯥ ꯑꯃꯈꯛꯇꯪ ꯊꯥꯔꯒ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯀꯠꯇ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯅꯤꯡꯖꯒꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯅ ꯏꯁꯣꯔ ꯅꯤꯡꯉꯣ ꯍꯥꯏꯁꯤꯅ ꯏꯁꯣꯔ ꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯥꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯕ꯭ꯂꯦꯁꯤꯡꯁ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯒꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯁꯦꯟꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯅꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯅꯤꯡꯕ ꯃꯇꯝꯗ ꯂꯩꯅꯀꯣ ꯑꯩꯅ ꯄꯣꯠ ꯑꯃ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯐꯪꯕ ꯑꯣꯏꯌꯦꯕ ꯁꯤꯂꯩꯁꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯅ ꯈꯪꯖꯕ ꯍꯩꯖꯕꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯈꯪꯖꯕ ꯍꯩꯖꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯐꯨꯗꯣꯔꯛꯀꯗꯕ ꯃꯇꯝꯅꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗ ꯁꯥꯏꯟ ꯐ꯭ꯔꯣꯝ ꯋꯤꯗꯤꯟ ꯑꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯣꯏꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯣꯏꯔꯒ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯕ ꯑꯩꯁꯦ ꯁꯤꯃ ꯍꯩꯌꯦ ꯇꯥꯔꯒꯁꯨ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯩꯅ ꯊꯨꯞꯆꯜꯂꯒ ꯊꯝꯃꯦꯅ ꯈꯜꯂꯁꯦꯕ ꯅꯍꯥꯟꯒꯩ ꯑꯗꯣ ꯍꯟꯗꯛ ꯆꯍꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯕꯤꯌꯣꯕ ꯁꯤꯗ ꯋꯔꯛ ꯇꯧꯕꯤꯌꯣꯀꯣ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯃꯥꯏ ꯄꯥꯛꯑꯣ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯥꯛꯆꯔꯤꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯦꯅ ꯈꯜꯂꯁꯦꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯇꯝꯁꯦ ꯉꯁꯥꯏ ꯃꯁꯛꯇꯤ ꯐꯖꯩ ꯃꯥꯁꯦ ꯍꯥꯏꯗꯤ ꯀꯩꯝ ꯀꯦꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯦꯔꯒꯗꯤ ꯃꯥꯒꯤ ꯃꯒꯨꯟꯗꯣ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯉꯤꯅ ꯑꯃꯨꯛꯀ ꯍꯥꯏꯗꯤ ꯀꯦꯊꯣꯔꯛꯄ ꯃꯇꯝꯗ ꯐꯖꯔꯒꯗꯤ ꯀꯩꯅꯣ ꯇꯧꯋꯤꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯨꯝ ꯁꯤꯗ ꯑꯩꯅ ꯀꯦꯕꯗ ꯑꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯇꯧꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯍꯩꯖꯕ ꯑꯩꯒꯤ ꯈꯪꯖꯕ ꯈꯣꯠꯆꯕ ꯁꯤꯒꯤ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯋꯔꯛ ꯇꯧꯕꯤ ꯑꯩꯁꯦ ꯐꯨꯔꯤꯠ ꯇꯨꯕ ꯍꯩꯌꯦ ꯐꯤ ꯁꯥꯕ ꯍꯩꯌꯦ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯁꯨꯡꯇꯧ ꯇꯧꯗꯦꯅ ꯈꯜꯂꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯩꯌꯦꯅ ꯈꯜꯂꯁꯦꯕ ꯂꯥꯏꯔꯤꯛꯇꯤ ꯇꯞꯇꯥꯏꯅ ꯇꯝꯃꯨꯔꯒ ꯍꯥꯏꯗꯤ ꯌꯨꯝꯗꯒ ꯀꯩꯝ ꯇꯧꯗꯅꯒ ꯂꯩꯕ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯩꯔꯒꯗꯤ ꯇꯥꯛꯑꯣꯕ ꯂꯥꯏꯔꯤꯛꯇꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯥꯛꯀꯗꯒꯦ ꯀꯔꯤ ꯄ꯭ꯂꯦꯠꯐꯣर्म ꯊꯤꯒꯗꯒꯦ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄ ꯐꯔꯛ ꯇꯥꯔꯦꯅ ꯈꯜꯂꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯠꯐꯣर्म ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯗꯨꯗ ꯇꯧꯔꯒ ꯑꯩꯒꯤ ꯍꯩꯖꯕ ꯑꯩꯒꯤ ꯈꯪꯖꯕ ꯅꯣꯂꯦꯖ ꯃꯌꯥꯝꯗꯣ ꯁꯦꯌꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯑꯇꯩ ꯀꯩꯝꯇ ꯍꯩꯕ ꯅꯠꯇꯦꯅ ꯑꯩꯅ ꯁꯨꯝ ꯇꯦꯔꯣ ꯔꯤꯗꯤꯡꯒꯨꯝꯕꯁꯦ ꯀꯥꯕꯛ ꯀꯥꯕꯛ ꯇꯧꯔꯁꯦ ꯑꯩꯅ ꯈꯪꯉꯤꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯒꯤ ꯅꯣꯂꯦꯖꯁꯦ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯍꯩꯔꯦ ꯍꯥꯏꯕꯩ ꯋꯥ ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯅꯣ ꯈꯤꯇꯪ ꯑꯍꯩꯕꯁꯦ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯔꯒ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔ ꯈꯣꯠꯄꯤꯔꯒ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯑꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯈꯪꯖꯕ ꯍꯩꯖꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯋꯔꯛ ꯇꯧꯋꯣꯅ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯑꯗꯨꯗꯨꯅ ꯑꯃꯅ ꯑꯗꯨ ꯂꯩꯔꯦꯀꯣ ꯀꯔꯀꯠ ꯑꯣꯏꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯄꯨꯔꯅꯤꯃꯥ ꯑꯦꯕ꯭ꯔꯤ ꯄꯨꯔꯅꯤꯃꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯔꯒꯗꯤ ꯃꯤꯔꯥꯃꯦꯁꯀꯨꯝꯕ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗꯀꯣ ꯑꯩꯒꯤ ꯗꯥꯎ ꯅꯨꯡ ꯑꯌꯦꯠ ꯑꯄꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯒꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯔꯀꯠ ꯔꯥꯁꯤꯀꯣ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯑꯩ ꯃꯊꯪ ꯃꯊꯪ ꯍꯥꯞꯆꯔꯛꯑꯒꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯀꯣ ꯍꯥꯏꯗꯤ ꯂꯤꯑꯣ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯑꯗꯣ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯑꯍꯥꯟꯕꯗ ꯅꯝꯕꯔ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯍꯥꯏꯗꯤ 2025ꯒꯤ ꯑꯣꯏꯅ ꯅꯝꯕꯔꯁꯦꯀꯣ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯑꯣꯏꯅ 1 4 10 13 19 22 ꯀꯣ 1 4 10 13 19 22 ꯑꯗꯨꯒ ꯀꯂꯔ ꯏꯁꯥꯗ ꯆꯥꯟꯅꯒꯗꯕ ꯀꯂꯔꯁꯤꯅ ꯀꯔꯝꯕ ꯃꯆꯨꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯅꯥ ꯃꯆꯨ ꯍꯥꯏꯔꯁꯦ
ꯀꯣꯝꯂꯥ ꯃꯆꯨ ꯑꯉꯧꯕ ꯑꯉꯥꯡꯕꯒꯨꯝꯕꯁꯦ ꯁꯤꯖꯤꯟꯅꯕꯤꯌꯨꯀꯣ ꯗ꯭ꯔꯦꯁꯇ ꯀꯩꯗ ꯅꯨꯃꯤꯠ ꯑꯐꯕꯅ ꯍꯥꯏꯔꯒꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯨꯝꯕꯁꯦ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯣ ꯀꯩꯅꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯥꯔꯠꯀꯤꯅ ꯀꯔꯤ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯂꯥꯛꯀꯗꯧꯔꯤꯕ 2025 ꯁꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯩꯒꯤ ꯋꯤꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ 2025ꯁꯦ ꯑꯩꯅ ꯄꯥꯡꯊꯣꯛꯅꯤꯡꯉꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯐꯪꯉꯦ ꯍꯥꯏꯅꯀꯣ ꯄ꯭ꯔꯦꯖꯦꯟ ꯇꯦꯟꯁꯇ ꯀꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯀꯩꯅꯣꯗ ꯏꯕꯤꯔꯝꯃꯨꯀꯣ ꯍꯥꯏꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩ ꯖꯣꯕ ꯐꯪꯉꯦ ꯍꯥꯏꯔꯕꯣ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩ ꯍꯛꯆꯥꯡ ꯅꯥꯕ ꯐꯔꯦꯕꯣ ꯈꯜꯂꯁꯦ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦꯕꯣ ꯍꯥꯏꯔꯁꯦꯀꯣ ꯍꯥꯏꯗꯤ ꯑꯥꯏ ꯍꯦꯞ ꯀ꯭ꯂꯤꯌꯔ ꯃꯥꯏ ꯑꯦꯛꯖꯥꯝ ꯍꯥꯏꯗꯤ ꯑꯥꯏ ꯑꯦꯝ ꯋꯔꯀꯤꯡ ꯋꯤꯠ ꯗꯤꯁ ꯀꯝꯄꯅꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯇꯥꯔꯦ ꯂꯩꯅꯀꯣ ꯑꯩ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩ ꯊꯕꯛ ꯇꯧꯔꯦ ꯑꯩ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯄ꯭ꯔꯦꯖꯦꯟ ꯇꯦꯟꯁꯇ ꯑꯗꯨꯃꯥꯏꯅ ꯏꯕꯤꯕꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯀꯥꯔꯠ ꯑꯩ ꯂꯧꯊꯣꯛꯆꯔꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯀꯣ 25ꯒꯤꯁꯦꯀꯣ 2025ꯒꯤ ꯑꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯝꯃꯝꯃꯣ ꯃꯅꯤꯡꯗ ꯂꯣꯏꯅꯃꯛ ꯊꯝꯃꯝꯃꯣ ꯍꯥꯏꯕꯒꯤ ꯌꯥꯗꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯤ ꯃꯨꯚ ꯑꯣꯟ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯂꯩꯁꯦꯀꯣ ꯍꯥꯏꯗꯤ ꯃꯨꯚ ꯑꯣꯟ ꯇꯧꯕꯁꯤꯗ ꯃꯤꯁꯦ ꯆꯠꯈꯤꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯔ ꯂꯩꯁꯦ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯨꯚ ꯇꯧꯈꯤꯕꯒꯤ ꯇꯥꯏꯞꯇ ꯂꯩꯁꯦ ꯍꯥꯏꯗꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯆꯠꯂꯣ ꯈꯣꯠꯂꯣ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡꯗ ꯑꯃ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯄꯥꯁ ꯃꯦꯃꯣꯔꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯁ ꯃꯦꯃꯣꯔꯤꯁ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯈꯤꯗꯕ ꯈꯣꯠꯇ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟship ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯇꯧꯃꯤꯟꯅꯕꯗ ꯑꯣꯏꯔꯣ ꯃꯤꯅ ꯑꯩꯉꯣꯟꯗ ꯀꯥꯏꯔꯛꯄ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯣꯜ ꯇꯧꯔꯒ ꯂꯩꯔꯅꯣꯕ ꯍꯣꯜ ꯇꯧꯔꯒ ꯍꯥꯏꯗꯤ ꯈꯟꯖꯜꯂꯒ ꯂꯩꯇꯕ ꯋꯥꯈꯟꯁꯤꯗꯀꯣ ꯋꯥꯈꯟꯁꯤꯗ ꯈꯟꯖꯜꯂꯒ ꯈꯣꯠꯆꯜꯂꯒ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯄꯣꯠꯁꯤꯡꯁꯦ ꯁꯤꯗ ꯂꯥꯛꯏꯁꯦ ꯐꯒꯠꯂꯛꯄꯒꯤ ꯃꯑꯣꯡꯗꯗꯤ ꯂꯥꯛꯑꯦꯀꯣ ꯁꯤꯗ 4 of Swords ꯂꯩꯁꯦ ꯄꯣꯊꯥꯔꯒ ꯅꯨꯄꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯦꯟꯁꯟꯗꯤ ꯂꯩꯀꯣ ꯇꯦꯟꯁꯟꯗꯤ ꯂꯩꯔꯒꯁꯨ ꯀꯥꯔꯠꯁꯦ ꯎꯗ꯭ꯔ ꯃꯥꯜꯂꯦ ꯃꯁꯛꯁꯤꯡꯁꯦꯀꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯎꯖꯔꯛꯀꯦꯀꯣ ꯇꯦꯟꯁꯟꯁꯀꯨꯝꯕꯗꯤ ꯂꯩ ꯇꯦꯟꯁꯟꯁ ꯂꯩꯔꯒꯁꯨ ꯂꯩꯅꯀꯣ ꯏꯁꯥꯁꯦ ꯔꯤꯂꯦꯛꯁꯦꯁꯟ ꯃꯣꯗ ꯑꯃꯗꯗꯤ ꯂꯥꯛꯏꯕ ꯔꯤꯂꯦꯛꯁꯦꯁꯟ ꯃꯣꯗ ꯑꯝꯗ ꯂꯥꯛꯏ ꯑꯗꯨꯅ ꯍꯣꯞ ꯀꯥꯏꯍꯟꯕ ꯌꯥꯗꯦꯀꯣ ꯍꯣꯞ ꯀꯥꯏꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯏꯁꯥꯁꯦ ꯏꯊꯟꯗꯁꯨ ꯇꯥꯏꯀꯣ ꯍꯟꯗꯛꯀꯤ ꯁꯨꯝ ꯍꯧꯈꯤꯕ ꯃꯇꯝꯁꯦ ꯈꯔ ꯍꯥꯏꯗꯤ ꯏꯊꯟꯗ ꯇꯥꯕ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇꯕꯗꯣ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗꯅꯤ ꯈꯪꯗꯦ ꯑꯩꯅ ꯀꯩꯅꯣꯝꯃ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯑꯃ ꯅꯤꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗꯗꯤ ꯀꯩꯅꯣ ꯇꯧꯗꯕ ꯑꯗꯨꯒ ꯑꯩꯅꯗꯤ ꯇꯧꯈꯤꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯃꯣꯏꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯑꯩꯅꯗꯤ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒ ꯔꯤꯇꯔꯟꯗꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯛꯈꯤꯕ ꯑꯣꯏꯗꯕ ꯏꯊꯟꯗ ꯑꯗꯨꯝ ꯅꯥꯏꯇꯣꯝ ꯇꯥꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯏꯁꯥ ꯏꯊꯟꯗ ꯑꯟꯗꯔꯁ꯭ꯇꯦꯟ ꯇꯧꯔꯛꯑꯒ ꯑꯩꯗꯣ ꯃꯨꯚ ꯑꯣꯟ ꯇꯧꯔꯒꯦ ꯅꯠꯇ꯭ꯔꯒ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯩ ꯇꯤꯟꯅꯔꯔꯣꯏꯒꯦ ꯑꯩ ꯊꯥꯗꯣꯛꯑꯒꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯅꯠꯇ꯭ꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯥꯏꯔꯁꯤꯅꯦꯀꯣ ꯏꯁꯥ ꯏꯁꯟꯗ ꯍꯥꯏꯇꯥꯔꯦ ꯂꯦꯁꯟ ꯂꯔꯟ ꯇꯧꯔꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯅꯤꯀꯣ ꯁꯤ ꯂꯥꯏꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯏꯁꯥꯗ ꯃꯇꯝ ꯄꯤꯌꯨꯀꯣ ꯏꯁꯥꯗ ꯃꯇꯝ ꯄꯤꯌꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯊꯝꯃꯣ ꯂꯥꯏꯐꯇꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗꯣ ꯊꯕꯛꯇ ꯍꯥꯏꯗꯤ ꯁꯤꯗꯩꯅ ꯁꯤꯕꯨꯛꯅ ꯊꯕꯛ ꯇꯧꯕ ꯃꯇꯝ ꯁꯤꯗꯩꯅ ꯁꯤꯕꯨꯛꯅ ꯑꯩꯒꯤ ꯇꯨꯝꯕ ꯆꯥꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯆꯍꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯂꯛꯁꯃꯤꯒꯤ ꯕ꯭ꯂꯦꯁꯤꯡꯁ ꯂꯩꯒꯅꯤꯀꯣ ꯁꯤ ꯂꯥꯛꯏꯁꯦ ꯂꯛꯁꯃꯤꯒꯤ ꯕ꯭ꯂꯦꯁꯤꯡꯁ ꯂꯩꯒꯅꯤ ꯂꯛꯁꯃꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯟꯒꯤ ꯏꯁꯣꯔꯅꯤꯅ ꯃꯥꯅ ꯕ꯭ꯂꯦꯁ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯑꯦꯇ꯭ꯔꯦꯛ ꯇꯧꯕꯅꯤꯅ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯂꯛꯁꯃꯤꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅꯤꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯨꯡꯒꯅꯤ ꯑꯗꯨꯒ ꯔꯤꯂꯦꯁꯟship ꯀꯔꯤ ꯀꯔꯥ ꯍꯥꯏꯔꯁꯤꯅꯦꯀꯣ ꯔꯤꯂꯦꯁꯟship ꯀꯝꯄꯦꯇꯤꯕꯜ ꯑꯣꯏꯕ ꯔꯤꯂꯦꯁꯟshipꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯐꯪꯕ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯁꯤꯡꯒꯜꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯂꯨꯍꯣꯡꯕ ꯈꯣꯠꯄ ꯑꯣꯏꯔꯒꯁꯨ ꯍꯥꯏꯁꯤ ꯂꯩꯅꯀꯣ ꯑꯩꯒ ꯆꯥꯟꯅꯕ ꯄꯥꯔꯠꯅꯔꯒꯨꯝꯕ ꯂꯥꯛꯄ ꯑꯗꯨꯒ ꯑꯣꯜꯔꯦꯗꯤ ꯃꯦꯔꯦꯖꯀꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯔꯤꯂꯦꯁꯟship ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯍꯥꯏꯗꯤ ꯏꯁꯥ ꯏꯊꯟꯗ ꯃꯣꯇꯤꯚꯦꯇꯦꯠ ꯑꯣꯏꯗꯕ ꯑꯃ ꯌꯥꯝ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯣꯏꯗꯕ ꯌꯥꯗꯦꯕ ꯁꯤꯗ ꯄꯣꯖꯤꯇꯤቭ ꯑꯣꯏꯌꯣ ꯅꯦꯒꯦꯇꯤቭ ꯊꯣꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯨꯁꯜꯂꯛꯀꯅꯨꯀꯣ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯥꯏꯠ ꯑꯃꯗ ꯂꯣꯏꯅꯃꯛ ꯏꯟꯊꯣꯛꯈ꯭ꯔꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯈꯟꯖꯜꯂꯒ ꯂꯩꯔꯒꯅꯨꯕ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯕ ꯃꯌꯥꯝꯁꯦ ꯈꯟꯖꯜꯂꯒ ꯂꯩꯒꯅꯣ ꯈꯟꯖꯜꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯍꯟꯈ꯭ꯔꯣ ꯀꯥꯟꯅꯗ꯭ꯔꯕ ꯄꯣꯠ ꯀꯥꯟꯅꯗ꯭ꯔꯕ ꯁꯤ ꯃꯤꯁꯦ ꯇꯤꯟꯅ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗ꯭ꯔꯦꯅ ꯈꯜꯂꯁꯤ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯊꯝꯗꯅ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯗꯤꯁꯀꯥꯔꯠ ꯇꯧꯕꯤꯕ ꯂꯪꯊꯣꯛꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯂꯪꯊꯣꯛꯈ꯭ꯔꯣ ꯌꯨꯝꯗꯩ ꯆꯠꯍꯟꯈ꯭ꯔꯣ ꯂꯥꯏꯐꯇꯒꯤ ꯊꯥꯗꯣꯛꯈ꯭ꯔꯣꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩ ꯌꯦꯠꯂꯣꯝꯗ ꯑꯗꯨꯝ ꯇꯧ ꯂꯩꯕꯅꯦꯁꯦꯀꯣ ꯌꯦꯠꯀꯤ ꯄꯣꯠꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛꯇꯤ ꯗꯥꯏꯔꯦꯛꯁꯟ ꯆꯦꯟꯖ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯉꯁꯦꯕ ꯁꯤ ꯂꯥꯏꯁꯦꯀꯣ ꯑꯗꯣ ꯀꯩꯅꯣꯗꯤ ꯑꯣꯏꯀꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯈꯣꯠꯄꯗꯤ ꯑꯣꯏꯀꯣ ꯑꯗꯨꯅ ꯊꯥꯖꯕ ꯌꯥꯝꯅ ꯊꯝꯃꯣ ꯂꯥꯏꯐꯇꯀꯣ ꯑꯗꯣ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯀꯣ ꯑꯦꯟꯖꯦꯜ ꯑꯣꯔꯦꯀꯜ ꯀꯥꯔꯠꯇꯩꯅ ꯀꯔꯤ ꯃꯦꯁꯦꯖ ꯂꯥꯛꯀꯦ ꯍꯥꯏ ꯃꯇꯝꯁꯦꯀꯣ ꯕꯤꯂꯤꯐ ꯏꯟ ꯃꯦꯖꯤꯛ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯕꯤꯂꯤꯐ ꯏꯟ ꯃꯦꯖꯤꯛ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ
ꯀꯩꯅꯣꯝꯃ ꯑꯩꯒꯤꯗꯃꯛꯇꯁꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯊꯥꯖꯕ ꯑꯃ ꯊꯝꯃꯣꯀꯣ ꯍꯥꯏꯗꯤ ꯃꯦꯖꯤꯛ ꯍꯥꯏꯔꯦ ꯈꯪꯍꯧꯗꯅ ꯀꯩꯅꯣꯝꯃ ꯆꯠ ꯂꯥꯎꯅ ꯑꯩꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄ ꯄꯣꯠꯀꯨꯝꯕ ꯑꯗꯨꯃꯥꯏꯅꯅꯤꯀꯣ ꯂꯥꯛꯏꯁꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯤꯠ ꯅꯥ ꯁꯤꯡꯉꯣꯀꯣ ꯍꯥꯏꯗꯤ ꯃꯤꯠ ꯅꯥ ꯁꯤꯡꯉꯣ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯇꯧꯀꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯁ ꯑꯩꯅ ꯐꯪꯒꯅꯤꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯑꯩꯒꯤ ꯍꯣꯠꯅꯕ ꯄ꯭ꯂꯁ ꯑꯩꯒꯤ ꯊꯥꯖꯕꯗꯨꯅꯦꯕ ꯁꯤ ꯂꯥꯛꯏꯁꯦ ꯑꯗꯨꯗ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯋꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯗꯛ ꯂꯥꯎ ꯑꯣꯏꯔꯛꯑꯒꯗꯤ ꯍꯥꯏꯗꯤ ꯃꯦꯖꯤꯛꯀꯨꯝꯕꯅꯤꯅ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯞ ꯂꯥꯛꯑꯦꯀꯣ ꯁꯦꯀꯦꯟ ꯀꯥꯔꯠꯁꯤꯅ ꯑꯃꯨꯛ ꯍꯣꯞ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯍꯣꯞꯁꯦ ꯍꯣꯞ ꯊꯝꯃꯣ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯀꯥꯔꯠ ꯑꯃꯗ ꯍꯥꯏꯔꯒꯦ ꯍꯣꯞ ꯊꯝꯃꯣꯏꯅ ꯍꯣꯞ ꯊꯝꯃꯣ ꯑꯁꯥ ꯊꯝꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤቭ ꯌꯥꯝꯅ ꯑꯣꯏꯌꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯊꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯈꯔ ꯑꯃꯗꯗꯤ ꯂꯩꯅꯀꯣ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯊꯝꯒꯅꯣ ꯈꯣꯠꯀꯅꯣ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯔꯤꯗꯤꯡ ꯂꯥꯛꯏꯀꯣ ꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯌꯣ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯃꯌꯥꯝ ꯑꯃ ꯊꯝꯃꯣꯀꯣ ꯅꯦꯒꯦꯇꯤቭ ꯊꯣꯠꯁ ꯅꯦꯒꯦꯇꯤቭ ꯁꯤꯆꯨꯋꯦꯁꯟꯁ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯦꯟꯖ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯣꯔꯤꯕ ꯆꯍꯤꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯒꯤ ꯁꯨꯝ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯉꯁꯥꯏ ꯂꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯝꯃꯛꯑꯕꯅꯤꯅ ꯍꯟꯗꯛꯇꯤ ꯁꯣꯏꯍꯜꯂꯅꯨ ꯍꯥꯟꯅ ꯔꯤꯄꯤꯠ ꯇꯧꯈꯤꯕ ꯃꯤꯁꯇꯦꯛ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯀꯣ ꯑꯩꯅ ꯁꯨꯝ ꯈꯪꯅ ꯑꯗꯨꯝ ꯍꯟꯖꯟꯅ ꯇꯧꯈꯤꯕꯗꯣ ꯍꯥꯏꯗꯤ ꯃꯤꯗꯨꯒꯤꯗꯃꯛꯇꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝꯃꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯕꯁꯦ ꯍꯟꯗꯛꯇꯤ ꯀꯩꯝꯇ ꯔꯤꯄꯤꯠ ꯇꯧꯔꯅꯨ ꯁꯤꯡꯉꯣ ꯑꯗꯨꯒ ꯑꯇꯩ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯕ ꯌꯥꯕꯅ ꯍꯥꯏꯔꯁꯤꯅꯀꯣ ꯁꯤꯡꯍ ꯔꯥꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯑꯐꯕ ꯑꯣꯏꯅꯁꯨ ꯑꯣꯏꯔꯦꯅꯀꯣ ꯑꯗꯣ ꯁꯟꯗꯦꯒꯨꯝꯕꯁꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯀꯨꯝꯕꯗ ꯍꯥꯏꯗꯤ ꯏꯁꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯩꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯗꯤ ꯅꯨꯃꯤꯠꯇ ꯏꯁꯤꯡ ꯍꯩꯕ ꯍꯥꯏꯔꯗꯤ ꯈꯨꯖꯥꯏ ꯑꯃ ꯀꯩ ꯑꯃ ꯇꯧꯔꯒ ꯍꯥꯏꯗꯤꯀꯣ ꯅꯨꯃꯤꯠꯁꯤꯗ ꯌꯦꯡꯉꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯨꯖꯥꯏ ꯃꯆꯥ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯤ ꯄꯤꯛꯑꯦꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯈꯨꯖꯥꯏꯁꯦ ꯇꯧꯔꯒ ꯍꯥꯏꯅ ꯄꯥꯏꯔꯒ ꯍꯥꯏꯗꯤ ꯁꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯏꯅꯦꯅ ꯈꯜꯂꯁꯤ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯩꯁꯦ ꯅꯨꯃꯤꯠꯅꯦꯅ ꯈꯜꯂꯁꯦꯕꯀꯣ ꯏꯁꯤꯡꯁꯦ ꯄꯥꯏꯔꯒ ꯉꯁꯥꯏ ꯇꯧꯔꯒ ꯏꯁꯤꯡꯁꯦ ꯖꯣꯔꯣ ꯍꯩꯕꯤꯕ ꯈꯨꯖꯥꯏꯁꯤꯅ ꯇꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯟꯗꯦ ꯈꯨꯗꯤꯡꯁꯦꯀꯣ ꯑꯇꯩ ꯅꯨꯃꯤꯠꯇ ꯉꯝꯗꯦꯅ ꯈꯜꯂꯁꯨ ꯅꯣꯡꯃꯥꯏꯖꯤꯡꯒꯨꯝꯕꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯆꯤꯅꯤ ꯑꯉꯥꯡꯕꯒꯨꯝꯕꯁꯦ ꯈꯤꯇꯪ ꯆꯥꯕ ꯌꯥꯏꯀꯣ ꯅꯣꯡꯃꯒꯤ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯆꯥꯕ ꯌꯥꯏ ꯁꯤꯁꯤꯁꯨ ꯌꯥꯝ ꯐꯒꯅꯤꯀꯣ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯗꯨꯝ ꯑꯩꯅ ꯉꯁꯥꯏ ꯈ꯭ꯔꯤꯁꯇꯜꯀꯣ ꯁꯟꯁ꯭ꯇꯣꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯕ ꯌꯥꯏ ꯈꯤꯇꯪ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯤꯑꯣꯁꯦ ꯀꯩꯅꯣꯅꯦ ꯅꯨꯡꯁꯥꯅ ꯃꯀꯣꯛ ꯆꯤꯡꯉꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯟꯁ꯭ꯇꯣꯟꯒꯨꯝꯕ ꯁꯤꯕ ꯃꯇꯝꯗ ꯃꯤꯀꯣꯛ ꯆꯤꯡꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯂꯤꯗꯔ ꯑꯣꯏꯕꯒꯤ ꯑꯗꯨꯝꯕꯒꯤ ꯑꯦꯅꯔꯖꯤꯁ ꯑꯃ ꯀꯩ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯟꯁ꯭ꯇꯣꯟꯒꯨꯝꯕ ꯌꯨꯁ ꯇꯧꯕꯤꯌꯨꯀꯣ ꯑꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ 2025ꯒꯤ ꯇꯦꯔꯣ ꯀꯥꯔꯠ ꯔꯤꯗꯤꯡꯀꯣ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯀꯩꯅꯥ ꯔꯥꯁꯤꯒꯤꯁꯦ ꯅꯝꯕꯔ ꯑꯍꯥꯟꯕꯗꯀꯣ ꯅꯝꯕꯔꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯂꯛꯀꯤ ꯅꯝꯕꯔꯁꯦ ꯅꯝꯕꯔ 5 14 23 32 41 ꯀꯣ ꯑꯗꯨꯅ ꯃꯉꯥ ꯅꯝꯕꯔꯁꯦ ꯌꯥꯝ ꯆꯥꯟꯅꯕ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ 14 ꯍꯥꯏꯔꯒꯁꯨ 1ꯒ 4ꯒ ꯇꯤꯟꯁꯤꯜꯂꯛꯄꯗ ꯃꯉꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ 5 14 23 32 41 ꯀꯣ ꯁꯤꯒꯤ ꯅꯝꯕꯔꯉꯩꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯀꯂꯔꯗꯅ ꯑꯩꯈꯣꯏꯒꯤ ꯍꯪꯒꯄꯥꯟ ꯅꯠꯇ꯭ꯔꯒ ꯑꯉꯧꯕꯒꯨꯝꯕ ꯈꯔ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯤꯌꯨꯀꯣ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠꯇꯒ ꯍꯥꯏꯔꯁꯤꯅꯀꯣ ꯅꯨꯃꯤꯠꯁꯤꯁꯨ ꯑꯃꯨꯛ ꯂꯩꯔꯤꯀꯣ ꯅꯨꯃꯤꯠꯁꯦ ꯅꯤꯡꯊꯧꯀꯥꯕꯅꯦ ꯏꯔꯥꯏꯅꯦ ꯁꯒꯣꯜꯁꯦꯟꯅꯦꯀꯣ ꯅꯨꯃꯤꯠ ꯑꯐꯕꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯁꯒꯣꯜꯁꯦꯟꯅꯦ ꯅꯤꯡꯊꯧꯀꯥꯕꯅꯦ ꯑꯗꯨꯒ ꯏꯔꯥꯏꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯉꯩꯁꯤꯗ ꯀꯩꯅꯣꯝꯃ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨ ꯇꯧꯕꯤꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ 2025ꯁꯤꯗ ꯑꯩꯅ ꯅꯤꯡꯉꯤꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯀꯃꯦꯟꯇ ꯏꯊꯣꯛꯑꯝꯃꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯀꯃꯦꯟꯇ ꯄ꯭ꯔꯦꯖꯦꯟ ꯇꯦꯟꯁꯇ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯏꯕꯤꯔꯝꯕ ꯄꯣꯠꯁꯦ ꯐꯪꯉꯦꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯥꯕꯕꯨ ꯐꯔꯦꯅ ꯈꯜꯂꯁꯦ ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦꯕꯨ ꯈꯜꯂꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯀꯥꯔꯠꯁꯦꯀꯣ ꯈꯨꯗꯣꯡꯆꯥꯕ ꯃꯤꯁ ꯇꯧꯍꯟꯒꯅꯨꯀꯣ ꯌꯥꯔꯤꯉꯩ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯗ ꯀꯩꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯄꯣꯠ ꯈꯔꯗꯅꯦꯀꯣ ꯑꯗꯨꯝ ꯈꯟꯖꯤꯜꯂꯒ ꯂꯩꯕ ꯈꯔ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯊꯥꯗꯣꯛꯄꯤꯌꯣ ꯌꯥꯔꯤꯉꯩ ꯈꯔ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯈꯟꯖꯤꯜꯂꯒ ꯈꯣꯠꯆꯜꯂꯒ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦꯀꯣ ꯈꯔ ꯑꯃꯗꯅ ꯍꯥꯏꯗꯤ ꯂꯣꯏꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯕꯁꯨ ꯑꯣꯏꯔꯤꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯅꯁꯨ ꯑꯣꯏ ꯑꯗꯨꯒ ꯏꯁꯥꯅꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ
ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯒꯦ ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤꯗꯨꯁꯨ ꯑꯗꯨꯁꯨ ꯇꯧꯒꯅꯨꯀꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯌꯨꯝꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯍꯣꯏ ꯑꯦꯁ ꯑ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯌꯨꯝꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯏ ꯇꯥꯔꯒꯁꯨ ꯂꯩꯅꯀꯣ ꯌꯦꯟꯊꯣꯛꯄ ꯌꯥꯕ ꯁꯤꯟꯗꯣꯛꯄ ꯌꯥꯕ ꯑꯗꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯇꯧꯍꯜꯂꯣ ꯃꯁꯥ ꯃꯁꯥꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯅ ꯏꯆꯤꯟ ꯏꯅꯥꯎ 5 ꯂꯩꯕꯁꯤꯗ 5 ꯂꯩꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯅꯠꯇ꯭ꯔꯒꯗꯤ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯍꯥꯏꯗꯤ ꯑꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅ ꯍꯥꯏꯗꯤ ꯃꯣꯏꯗꯁꯨ ꯇꯧꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯃ ꯇꯧꯁꯜꯂꯛꯑꯣ ꯁꯤꯃ ꯇꯧꯁꯜꯂꯛꯑꯣ ꯁꯤꯃ ꯇꯧꯁꯜꯂꯛꯑꯣ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯒꯥꯏꯗꯦꯟꯁꯀꯨꯝꯕ ꯐꯣꯂꯣ ꯇꯧꯔꯒ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯈꯣꯠꯄ ꯃꯇꯝꯗ ꯒꯥꯏꯗꯦꯟꯁꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯒꯨꯔꯨꯗꯩ ꯂꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯦ ꯗꯗꯥ ꯑꯗꯨꯝꯕꯗꯒꯤ ꯍꯪꯉꯒ ꯈꯣꯠꯂꯒ ꯂꯩꯅꯀꯣ ꯒꯥꯏꯗ ꯐꯣꯂꯣ ꯇꯧꯔꯒ ꯇꯧꯀꯣ ꯑꯗꯨꯒ ꯋꯥꯈꯟꯁꯦ ꯐꯠꯇꯕ ꯈꯟꯒꯜꯂꯦꯀꯣ ꯈꯟꯒꯅꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯊꯣꯛꯂꯛꯑꯣ ꯑꯗꯨꯗꯒꯤ ꯅꯦꯒꯦꯇꯤቭ ꯊꯣꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯁꯨꯝ ꯈꯟꯕꯁꯦ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯆꯤꯡꯁꯤꯜꯂꯛꯄ ꯑꯣꯏꯕꯅꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯗꯨꯝ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯣ ꯀꯟꯁꯜꯇꯦꯁꯟꯁꯇ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯍꯦꯛꯇ ꯍꯥꯏꯕ ꯑꯁ ꯑꯩꯁꯦ ꯇꯧꯔꯨ ꯑꯝꯇ ꯗꯥꯎ ꯌꯥꯗꯦ ꯇꯧꯔꯨ ꯑꯝꯇ ꯗꯥꯎ ꯌꯥꯗꯦ ꯏꯁꯥ ꯏꯊꯟꯗ ꯑꯗꯨꯝ ꯍꯥꯏꯖꯔꯒꯗꯤ ꯀꯃꯥꯏꯅ ꯌꯥꯗꯣꯔꯤꯒꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯌꯥꯗꯦ ꯏꯁꯥꯒꯤꯗꯃꯛꯇ ꯌꯥꯗꯦ ꯐꯠꯇꯦ ꯍꯥꯏꯁꯦ ꯁꯨꯡꯉꯥꯡ ꯉꯥꯡꯒꯅꯨꯀꯣ ꯁꯤꯗ ꯂꯩꯁꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯣ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯈꯟꯗꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯒꯤ ꯊꯣꯛꯂꯛꯄꯁꯨ ꯉꯝꯒꯅꯤꯀꯣ ꯑꯗꯨꯒ ꯃꯨꯚ ꯑꯣꯟ ꯇꯧꯀꯣ ꯍꯥꯏꯗꯤ ꯃꯨꯚ ꯑꯣꯟ ꯇꯧꯕꯁꯦ ꯀꯌꯥ ꯉꯝꯗꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯟꯖꯤꯜꯂꯒ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯊꯕꯛ ꯑꯃꯗ ꯂꯩꯅꯀꯣ ꯃꯃꯥꯡꯒꯤꯗ ꯌꯥꯈꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯣꯏꯈꯤꯗ꯭ꯔꯦꯅ ꯈꯜꯂꯒꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯈꯟꯖꯤꯜꯂꯒ ꯎꯪꯖꯜꯂꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯗꯣ ꯆꯠꯍꯟꯕ ꯍꯩꯕ ꯑꯃ ꯇꯝꯕꯤꯌꯨꯀꯣ ꯁꯤ ꯂꯩꯁꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯃꯤꯉꯣꯟꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯁꯨ ꯈꯪꯍꯜꯂꯣ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗꯗꯤ ꯍꯥꯏꯔꯣ ꯍꯥꯏꯗꯤ ꯑꯩ ꯅꯣ ꯍꯥꯏꯕ ꯉꯝꯗꯕꯗꯣ ꯃꯤꯅ ꯀꯩꯅꯣꯝꯃ ꯇꯧꯕꯤꯌꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯣꯏ 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 ꯑꯩꯅ ꯍꯣꯏ ꯍꯥꯏꯕꯒꯤ ꯍꯣꯏ ꯌꯦꯁ ꯃꯦꯟ ꯍꯥꯏꯅ ꯆꯠꯀꯅꯣꯕ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯐꯔꯛ ꯇꯥꯅꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯊꯟꯗ ꯂꯣꯏꯅꯃꯛ ꯊꯥꯡꯒꯅꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯀꯜ ꯀꯥꯔꯠꯇꯩꯅ ꯀꯔꯤ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯍꯟꯗꯛꯀꯤ 2025ꯒꯤ ꯑꯣꯏꯅꯀꯣ ꯀꯩꯅꯣꯒꯨꯝꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯛꯁꯃꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯂꯟꯒꯤ ꯏꯁꯣꯔ ꯂꯛꯁꯃꯤ ꯅꯤꯡꯗꯕ ꯀꯥꯡꯕꯨꯉꯩꯅ ꯏꯃꯣꯏꯅꯨꯒꯨꯝꯕ ꯀꯩꯒꯨꯝꯕ ꯅꯤꯡꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯂꯟ ꯊꯨꯝꯒꯤ ꯏꯁꯣꯔꯁꯦ ꯅꯤꯡꯉꯣ ꯌꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯑꯣꯔꯒꯅꯥꯏꯁ ꯇꯧꯔꯒ ꯇꯧꯕꯤꯌꯣ ꯏꯃꯨꯡ ꯋꯥꯏꯔꯝ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯌꯨꯝꯒꯤ ꯀꯩꯒꯤ ꯍꯥꯏꯇꯥꯔꯒ ꯌꯨꯝꯒꯤ ꯄꯣꯠꯇꯁꯨ ꯃꯆꯥ ꯀꯥꯏꯅ ꯐꯖꯅꯒ ꯊꯝꯕꯤꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯁꯤꯗ ꯑꯣꯔꯦꯀꯜ ꯀꯥꯔꯠꯁꯦ ꯍꯤꯂꯤꯡ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯍꯤꯂꯤꯡ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯣꯏꯁꯜꯂꯛꯄ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯒꯥꯏꯔꯒ ꯂꯩꯕ ꯎꯟꯁꯥ ꯇꯠꯂꯒ ꯂꯩꯔꯦꯅ ꯈꯜꯂꯁꯦ ꯇꯠꯂꯝꯃꯤꯕ ꯎꯟꯁꯥꯗꯣ ꯍꯥꯏꯗꯤ ꯇꯥꯏꯁꯟꯅꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯍꯤꯜ ꯑꯣꯏꯔꯛꯏꯅꯀꯣ ꯑꯗꯨꯅ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯅꯥꯎ ಇಟ್ಸ್ ꯑ ꯇꯥꯏꯝ ꯐꯣರ್ ꯍꯤಲಿಂಗ್ ꯍꯥꯏꯅ ꯂꯥꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯔꯤꯁꯤቭ ꯍꯤಲಿಂಗ್ ꯍꯥꯏꯇꯥꯔꯦ ꯐꯔꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯃꯌꯥꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯅꯥꯕ ꯍꯥꯏꯔꯁꯦ ꯅꯥꯕꯗꯣ ꯐꯔꯛꯄ ꯔꯤꯂꯦꯁꯟꯁꯤꯞ ꯐꯠꯇꯕ ꯍꯥꯏꯔꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯐꯒꯠꯂꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ it's a yes ꯍꯥꯏꯅ ꯍꯥꯏꯗꯤ yes ꯍꯥꯏꯕꯒꯤ ꯀꯥꯔꯠꯅꯣ ꯁꯤꯗ ꯍꯥꯏꯗꯤ ꯐꯔꯛꯀꯅꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗꯨꯅ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯃꯦꯁꯦꯖ ꯑꯃꯗꯤ ꯂꯥꯛꯑꯦ ꯑꯦꯟꯖꯦꯜ ꯀꯥꯔꯠꯇꯒꯤꯀꯣ ꯁꯤꯗ ꯂꯩꯅꯀꯣ ꯃꯦꯗꯤꯇꯦꯁꯟꯁꯀꯨꯝꯕ ꯇꯧꯕꯤꯌꯨꯀꯣ ꯌꯥꯔꯒꯗꯤ ꯇ꯭ꯔꯤ ꯋꯤꯖꯗꯝ ꯍꯥꯏꯅ ꯑꯃ ꯂꯥꯛꯏꯁꯦ ꯁꯤꯗ ꯂꯩꯁꯦꯀꯣ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛ ꯑꯏꯪꯕꯒꯨꯝꯕ ꯇꯥꯔꯒꯅꯦ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯏꯁꯥꯅ ꯍꯥꯏꯇꯥꯔꯒꯣ ꯁꯤꯗ ꯄ꯭ꯔꯦꯛꯇꯤꯁꯀꯨꯝꯕ ꯑꯃ ꯊꯝꯕꯤꯌꯨ ꯍꯥꯏꯗꯤ ꯔꯦꯒꯨꯂꯔ ꯃꯦꯗꯤꯇꯦꯠꯀꯨꯝꯕ ꯇꯧꯕ ꯏꯁꯥꯒꯤꯗꯃꯛꯇ ꯃꯇꯝ ꯈꯥꯏꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯃꯦꯗꯤꯇꯦꯁꯟꯁ ꯇꯧꯕ ꯂꯩꯕ ꯃꯇꯝꯗ ꯉꯁꯥꯏ ꯍꯥꯏꯗꯤ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗꯕ ꯑꯗꯨꯝꯕ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯇꯥꯔꯦꯀꯣ ꯏꯝꯄ꯭ꯔꯣꯚꯥꯏꯁ ꯇꯧꯔꯛꯀꯅꯤꯀꯣ ꯄꯣꯠꯁꯤꯡꯁꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯗ ꯇꯦꯔꯣ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯏ ꯇꯤꯟꯒꯤ ꯍꯦꯛꯇ ꯂꯩꯅꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯐꯒꯗꯒꯦ ꯑꯗꯥ ꯀꯃꯥꯏꯅ ꯒꯥꯏꯗꯦꯟꯁꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯦ ꯒꯥꯏꯗꯦꯟꯁꯁꯦ ꯈꯤꯇꯪ ꯄ꯭ꯔꯦꯛꯇꯤꯀꯦꯂꯤ ꯑꯗꯨꯝ ꯃꯦꯗꯤꯇꯦꯠ ꯇꯧꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯏꯟꯗꯣ ꯔꯤꯂꯦꯛꯁ ꯑꯣꯏꯔꯒꯗꯤ ꯂꯣꯏꯅꯃꯛ ꯃꯊꯥ ꯁꯥꯕ ꯈꯣꯠꯄꯗꯣ ꯈꯤꯇꯗ ꯑꯣꯏꯔꯁꯨ ꯐꯒꯅꯤꯀꯣ ꯑꯗꯨꯃꯥꯏꯅꯅꯤꯀോ ꯑꯗꯣ ꯁꯤꯗ ꯂꯩꯅꯀꯣ ꯑꯗꯩ ꯈ꯭ꯔꯤꯁꯇꯜꯁꯀꯤ ꯃꯇꯥꯡꯗꯒ ꯍꯥꯏꯔꯁꯤꯅꯀꯣ ꯁꯤꯇ꯭ꯔꯤꯟ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯁꯤꯇ꯭ꯔꯤꯟ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯨꯟ ꯁ꯭ꯇꯣꯟ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀ꯭ꯂꯤꯌꯔ ꯀꯣꯔꯠ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯣ ꯃꯈꯜ ꯑꯗꯨꯝ ꯈꯔ ꯂꯩꯔꯤꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯆꯥꯟꯅꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯆꯥꯎꯔꯥꯛꯄ ꯑꯃꯅꯤ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯇꯅ ꯁꯨꯝ ꯁꯤ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯈ꯭ꯔꯤꯁꯇꯜꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯟꯂꯥꯏꯟ ꯂꯩꯒꯦꯔꯥ ꯁ꯭ꯇꯣꯔꯗ ꯂꯥꯛꯑꯒ ꯂꯩꯒꯦꯔꯥꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯤꯕꯤꯌꯣ ꯈ꯭ꯔꯤꯁꯇꯜ ꯍꯤꯂꯤꯡꯒꯤꯁꯨ ꯌꯥꯝ ꯐꯕꯅꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯑꯣꯜꯋꯦꯁ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯜꯒꯨꯝꯕ ꯁꯤꯌꯣ ꯈꯣꯠꯂꯣ ꯍꯥꯏꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ
2025 की तुलागी मु येंगमिनरसे अदो तुलागी से अहांबदा नंबर को नंबर से नंबर 6 15 24 33 42 51 को आइगा चानाबा नंबर से हंदक की कैनोगे ना हंदक की 2025 की होना अदुगा कलर दना ब्लू ग्रीन गुम्बा से सिनबी बाय को नुमित अफबना इराय नुमित से फई अदो कार्ड की मैसेज येंगमिनरसे अइना खलिबा अइना निंगिबा अइना पामिबा पोत अइना हारसिना 2025 सिदा पांगथोके अइना खलिबदो अदुगी अइना पांगथोक्ट्रिबा पोतो पांगथोक्ट्रगसु अइदो पांगथोगा माइ पाए हाइबगी अदुमाइ तरगा इबिरमो को कमेंट इबिरमो अइगी विश म्यामदो इथोसुम अइगी विश हाइबगी आट्रादि एग्जाम द क्लियर ओइबो ओइरो रिलेशनशिप द फबो ओइरो हकचांग द फबो ओइरो थबक की मतंग दगा ओइरो को अदु म्यामदो दो सिदगी येंगमिनरसे को अखोइगी तुला राशिगी ओइना हंदकी लाइबा 2025 से को करी गाइडेंस लेगे हाइबदो अदु हाइपेट येंगसे को पेंदबा नुंगाइतबा लेरिबा खोलिबा मयामसे को याम का हाइना खंजलगा लेरनो सुम खंजल लेरगदि हाइदि अखोइना हाइदि थबक अमा पांगथोकपा नत्रगा कैनोमा तो मतमदा हाइदि चंगजन बंगम देना नुंगाइतबा पोतुन दुम खल्लगा लेरगदि हाइदि मूव ऑन तौबा ngамदबा नत्रगा अखोइना चंगजन तौगेना खलिबा थबकतुदा हाइदि चाकचंगना तौबा ngамदबा खोतबा दुमाइना गुंबा लेको सिदा कइगिनो हाइ मतमना हाइरेसे खितंग पास memories हाइरसे को experiences and हाइरसे सिदा अइंगोंदा सुम थोखिबा तौरिबा खोलिबा मयामसिना को खितंग disappointed ओइबा regret कुंबा कइगुंबा खरा लेरिबा सुम अइ तौरमदसु फागदमने को अदुगी पोतो अइ कइनुंगी तौइनो खोलिनो काइना सुम खल्लेबदो अदु सुम खंजल लेरगदि मसा मथंदा हाइदि फादी फगल ओइना खंजलगा फरकपा हाइबसिदि कैसु तौइना हाइदि एक्शन लौबा मदि दरकार ओइनो को अदो सिदा लाइसे एमका हाइदि खंजल रोनो अदुगी पोतो हौग्रे चखरे फरे सोइग्रे अतारगदि सोइगिबा पोतो साइड अमदा थंग्रो सेमदोकपा नतबा हाइतारे को सेमदोकपा हारगदि ngसाइगे अइ इसाना तौबो तारे सेमदोकपा ओइनो को मीना अइगी दमकता अइंगोंदा फतबा तौबदे अइना मीदुदी कमाइना सेमदोओनी अइना सोइगिबो तादि अइना सेमदोकचबा मीना अइंगोंदा तौरक मतमददि लेइनो को हाइदि ओ फरे हाइदि सी मीसे पुल्लुदना अइ सुमाइ तौरे तारगदि सिगी मीसे चलहनग्रगे फरे मागी मतांगदा मागी मरमदा नत्रगे मागी ओइना हाइदि तुंगदा केम तौरोगे हाना खल्लगा थंबिरो को सिदा वांगांगनो को से लेसे को हाइदि वांगांगनो वांगांग यादे को से लेसे नुपी से पुरा मिसलगा तुमिना हाइतारे को हाइदि तुम्मगा लेबगी मोंगदा मलाई को से लाइसे मागी मथक सिदा को हाइदि था मचेत अमसु यावरे थवाम चाक मयाम अमसु लेको अदुदुना सिलेन को हाइदि अइ कनामता हंदक्ति अइ दुम इथंदा लेजरगे नत्रगा हाइदि अइ दु सुम लेन को हाइदि लाइटेन निंगगा खोलगा फजना अइ थबा इंखांग तौरगा लेजरगे काइना खनबसु ओइसु ओइगनी को अदो सिदा लेन को हाइदि वासु हाइगनो हाइबगी आथ्रदि कैना अइ कैनोम तौदोरेना खलसेबा तौदोरिबा पोतो हाना शेयर तौथोकनो मिंगोंदा मसा मथंदा हाइदि ओइजरा कांदा खंगजरकनो मी अतै सिंगजिना नत्तबिदा अइना हाना हाइदोक्तबको हाइदि तौगेना खलिबा पोतो हाना हाइरु मतमदा लेनको हाइदोकपदा मीजे कलक्पा हाइबमसु लेनको अइगी फना नुंसीबा नत्रगा हाइदि अकोइबदा लेरिबा मयामसे दुम अखोइगी दमकता कलक्पा खोटपसु मयाम अमा लेरिबनिना हाइदोक्तबिदा तौबा हाइतारेको केमदा चुपचापता अइगी तौबम थोपा अइगी नोमम थोपा अइगी शुभम थोपा दुम फजना तौको responsibilities yumgi karigi karagi haitare ko sida mai khatang onjan biyo khara ignore tawbai type tam toy ko haidi angang da kai dani khangde amani khangde ko ngasai gi mi se matha saraga di ama ka haidi ai imung kamai tawrige ai icha kamai tawrige ai gi kano kamai tawrige haidi changde danam ta kok tam ta changde na haidi angang phajana injan da bani khangde amani khangde yum kai phajana loishala tham da bani khangde kanung phajana loishala tham da bani khangde ko adu na khitang haitare ko responsibilities kari crash gumba mayam se du khitang mai onjan biro ko haidi nangai तौरमोय हाइबदि नत्ते बसेदा को टेंशन्स कुंबा लेरगदि तौबदे पांगथोक्ते न कोइ हाइदि खन हाइदि पुरा हाइदि नेना तार खंदरा कान अइजे सोइरा मालने कान अदुमाइना खंदबिबाय अदुगी वाखंदो लागदि को युमदा कैदा हाइतारे को मतम फजना खरा पिबियो को तौदोइदि लोइन लेरबने अइना तौदोइने अइना तौद्रगदि कनामतनसु तौदोइसु लेट्रे को दुना अइना लेपथो लेरगदि मी अमा लागदि कछु तौबिरोइना को अदुदना हाइदि अइना तौदोइ लेरबा थबकने अइगी थबकने इसागी थबकने अइ तनबा यादे नत्रगा अइ कैनो हनबा यादेको अइ थौना हनबा यादेको हाइना दुमाइना खनबिबा ग्रोथ लाइबा लागते हाइबदि यारोबा सिदाको ग्रोथ लाकपदि तमना लाएको हाइदि ngसाइगी मांगी मना हेनबगी अमा ख अइंगोंदा कैनो तौबदुनेबा सि लाइसे हाइदि इसासिदा हाइनिंगबा फाउदबदो थबक अमा तौबा मतमदा हाइनिंगबा फाउदबनि खंगदे तौनिंगक्तबनि खंगदे लोइ टुओसरे लोइ थादो चक्रसरने कदाइदनो मा काइनागा दुमाइना अदुगी वाखन फाउबा दुम लाको ओइनो ओइबदो
aduna aduma mayamdo amta khanba yade ko haidi hotnagadabane handaki chahise hotnabiyo ko dum result se thuna lao haibadi adumaina di oide tapna lakani ko dun give up tawba yade aduga nungai triba khotriba mayamdo just let go aduga move on taw ko relationship ta kai daga haraga su ko solitude and like haidi sida solitude se akoina just be alone eva isolate tawraga layo mayam dai khatang hai tare ko mayam dai khatang hai ra hadi mi punba khotpa hai tare yam punbai da ka oi da ko hadi mi sin hadi pulla ga aingon dagi oija oi thal cha thok khotok taw de shor ko di ithanda le raga itha isha ithanda peacefully leiba dun na khwai dai phaina ko adu na sile no ko koi bo khotpa har sin ko hadi mi ga chapmina dra ko ithanda ga chatlo ba dum kanamta ga yaw da bi de ithanda koi de ya koi be ko keno taw da ithanda chatlei de ha ba di leite na ko ithanda gumba chatpa khotpa isha ithanda matam pi ba ko yumdaga leiraga so adumbagi mawongda mai la ko aduga amana haidi protection sana la ko protection sana la ga ding sagi aigi akoibada leiriba aibu ngakpi shenbiri bai shora sina ko haidi ma sina dum aibu shenbi tana dum leigani ba ai phana da sata tagada ba leiraga su leina ko aibu konbiri bai shor sina aido adum protected tawraga leiba dumaina oina oi ko haidi shielding tawba haraga di kaino ma da haidar ko boundary ama da haidi ai sidagi hena ai lantho onda ba haidar ko soingam tawgada matam da lantho onda ba dun haidi protection namagi card lai ko sida shor sige angel protection sana haraga di sida ki gano kemta haidar ko ai jai jagi do ai bunga pi ri ba senbiri ba shor sing sina ai bunga pi senbiri na da mai ta ro ko thaba ma taw matam da daina tawi ba ko adu sida leire ko khoi gi kaino ge no ko haide tula rashigi oino ko mathang gi sina akhoi gi kaino ko bridge ke mu yeng minara se ko sigi matung sa andong sagi akhoi gi tula se ko akoina keno gumba green aventurine gumba si be ai ko green aventurine si be ai akogi aquamarine si be ai ko dumaina haida kala keno da crystals daga hara gadi dumba gumba kai gumba dumaina si be ko haidi green aventurine green color gi crystals hara green aventurine lena ko green jet gumba di si gano ko haidi green aventurine gumba si be adugo aquamarine gumba kai gumba dumaina masu use to be ai ko sisina akogi tula gi lere mathangi keno ge mu yeng minarase bridge ke mu yeng minarase Bridge Rashi 2025 की को 2025 की से मतलब लकी नंबर से 9 हम ले रहे को 9 18 27 36 45 54 को सिसे आएगी कहीं ने लकी नंबर से कदा इधर कमाइना शिनगदा के काइना हारा कांदा सीरियल नंबर द कोई न लेनो को युम की हाउस नंबर है ना हारा सिने को हाउस नंबर गुम्बद याहोल लसुयाय को सिद लाइबन कनो सिंसे को हादी 9 18 27 36 45 काना लेसे अदो सिसे अखोइना युमगी नंबर गाड़ी की नंबर करी क्रास गुम्बद याहोन बे angang machu gumba hai tare ko angang machu se chanei ko khoida hai de angang machu aya poiro awa boiro ko ngang tak to su gumba angang leina ba machu mayam se ko keno gumba tawi ba ko aduga numit aphaban harasine ko lebak pokpo numit se phai ko bridge rashi goina lebak pon je lebak pon numit se amram dadi mina keno tawi lum thai khole du hai ko adu bridge goina har de lebak pokpo se yam phaba numit oina oi ko da hamada khoi gi card ki message yeng ase ai ningi ba aina pame ba ko hari 2025 sida aina pangthoke haina khalli ba adumba mayam do comment section da ithopiramo ko hari present tense ko hari present tense da pot se receive tawre natraga oire haibagi dumai tawraga हदकी चही से चटप खोटपन खरा नमे को चटप खोटपा हाइबगी आथ्रदी अखोगी ट्रैवलिंग गुम्बा कईगुम्बा अदुमाइन तौरगा लाई को खरा हाइदी लम चटपनी खंगदे आउट ऑफ द कंट्री गुम्बा चटपसु याई को से लाइसे अदुसिदा हौगिबा मतमदी खितंग नुंगाइगिदे को चटखिबा मतम हाइरसने को हाइदी था खरागी ममांग नि खंगदे अमनि खंगदे को खतंग
ꯏꯁꯥꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯑꯩꯁꯦ ꯗꯁꯥꯒꯨꯝꯕ ꯇꯥꯕꯗꯒꯤ ꯊꯣꯛꯂꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯑꯣꯏꯅ ꯑꯣꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯊꯣꯛꯂꯛꯑꯒ ꯁꯤꯗ ꯂꯩꯅꯀꯣ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯑꯦꯅꯔꯖꯤꯁ ꯑꯃ ꯂꯥꯛꯏꯕ ꯁꯤꯗ ꯂꯩꯅꯀꯣ ꯅꯨꯄꯤꯁꯦ ꯌꯥꯝ ꯍꯔꯥꯎꯅ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯌꯥꯝꯅ ꯔꯤꯂꯦꯛꯁꯤꯡ ꯑꯣꯏꯕ ꯃꯣꯠ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯅꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗ ꯂꯩ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯂꯣꯏꯁꯟꯕ ꯉꯝꯗꯕ ꯊꯕꯛ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩꯁꯦ ꯂꯣꯏꯁꯜꯂꯝꯗꯕ ꯀꯝꯄ꯭ꯂꯤꯁꯟꯒꯨꯝꯕ ꯂꯩꯇꯕ ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯒꯗꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯁꯤ ꯂꯥꯏꯁꯦꯀꯣ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯄꯣꯠ ꯈꯔ ꯑꯃꯗꯗꯤ ꯈꯤꯇꯪ ꯑꯩꯅ ꯈꯟꯕꯒ ꯑꯩꯅ ꯅꯤꯡꯕꯒ ꯑꯗꯨꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯗꯤꯂꯦ ꯑꯣꯏꯕ ꯂꯥꯏꯅ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯊꯨꯅ ꯊꯕꯛ ꯑꯃ ꯂꯣꯏꯁꯟꯕ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯦꯀꯣ ꯁꯣꯔꯠꯀꯠꯇ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯔꯁꯤꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯕꯗ ꯑꯗꯨꯝꯕ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯁꯨꯖꯔꯒ ꯅꯣꯝꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯗꯤꯂꯦ ꯑꯣꯏꯒꯅꯤ ꯄꯣꯠ ꯈꯔ ꯑꯃꯗꯅꯀꯣ ꯑꯗꯨꯁꯦ ꯗꯤꯂꯦ ꯑꯣꯏꯕꯅ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯗꯒꯗꯤ ꯌꯥꯝ ꯐꯒꯅꯤꯀꯣ ꯃꯊꯪꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗ 2025 ꯆꯍꯤ ꯂꯣꯏꯔꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯗ ꯑꯗꯨꯝ ꯐꯒꯅꯤ ꯊꯕꯛ ꯌꯥꯝꯒꯅꯤ ꯊꯧ ꯌꯥꯝꯒꯅꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯌꯥꯝ ꯌꯥꯝꯒꯅꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯏꯃꯨꯡꯒꯤ ꯑꯣꯏꯔꯣ ꯄꯦꯔꯦꯟꯁꯀꯤ ꯑꯣꯏꯔꯣ ꯑꯉꯥꯡꯒꯤ ꯑꯣꯏꯔോ ꯑꯃꯒꯤ ꯑꯣꯏꯔꯣꯀꯣ ꯑꯗꯣ ꯏꯁꯥꯅꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯦꯅꯔꯖꯦꯇꯤꯛꯇꯤ ꯌꯥꯝ ꯑꯣꯏꯒꯅꯦꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯂꯩꯅꯀꯣ ꯑꯩ ꯁꯤꯁꯦ ꯐꯪꯗꯕ ꯌꯥꯗꯦ ꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤꯀோ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯅ ꯍꯣꯠꯅꯔꯤꯕ ꯊꯕꯛꯁꯦ ꯁꯤꯒꯤ ꯔꯤꯖꯜꯠ ꯔꯤꯋꯥꯔꯗꯁꯨ ꯂꯣꯏꯅꯃꯛ ꯂꯥꯛꯀꯅꯤꯀꯣ ꯁꯤꯗ ꯑꯩꯉꯣꯟꯗ ꯁꯤꯗ ꯈꯔ ꯑꯃꯗ ꯈꯜꯂꯒꯁꯨ ꯂꯩꯌꯦꯕ ꯁꯤꯗ ꯑꯩꯁꯦ ꯁꯤ ꯊꯕꯛꯁꯦ ꯍꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯁꯤꯔꯥ ꯑꯣꯔ ꯇꯧꯔꯣꯏꯁꯤꯔꯥ ꯍꯥꯏꯕꯒꯤ ꯇꯧꯋꯣ ꯁꯤꯁꯦꯀꯣ ꯇꯧꯋꯣ ꯍꯥꯏꯗꯤ ꯑꯩ ꯉꯝꯒꯅꯤꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯑꯩꯅ ꯇꯧꯔꯝꯗꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯅꯧꯕ ꯊꯕꯛꯀꯨꯝꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯈꯜꯂꯒ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯗꯣ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤꯀꯣ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯄꯣꯔꯛꯄ ꯍꯥꯏꯕꯒꯗꯤ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕꯅꯤ ꯈꯪꯗꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯀꯣ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯥꯛꯏꯕ ꯁꯤꯗ ꯑꯗꯣ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯈꯔ ꯑꯃꯗꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯒꯤꯗꯣ ꯈꯤꯇꯪ ꯇꯞꯄ ꯈꯣꯠꯄꯗꯤ ꯂꯩ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯣꯚꯔꯑꯣꯜ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯐꯗꯤ ꯐꯩꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯌꯥꯡꯁꯤꯟꯕ ꯈꯣꯠꯆꯟꯕꯁꯤꯗꯀꯣ ꯈꯔꯁꯨ ꯈꯤꯇꯪ ꯕ꯭ꯔꯦꯛ ꯐꯥꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯁꯣꯏꯕ ꯈꯣꯠꯄ ꯌꯥꯎꯗꯅꯕ ꯍꯥꯏꯗꯤ ꯏꯟꯚꯦꯁꯃꯦꯟꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯐꯩ ꯍꯥꯏꯅ ꯍꯥꯏꯔꯒꯁꯨ ꯍꯥꯏꯗꯤ ꯄꯪꯇꯧꯗꯨꯁꯨ ꯇꯧꯁꯟꯒꯅꯣꯕ ꯁꯤꯗ ꯑꯗꯨꯅ ꯍꯥꯏꯗꯤ ꯂꯣꯏꯁꯟꯗꯕ ꯄꯣꯠ ꯑꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯌꯨꯝ ꯀꯩꯕꯨ ꯁꯥꯒꯦꯕꯨ ꯍꯥꯏꯔꯁꯨ ꯁꯥꯔꯒ ꯂꯩꯕ ꯂꯣꯏꯁꯟꯕ ꯉꯝꯗꯕ ꯑꯣꯏꯔꯒꯁꯨ ꯂꯣꯏꯁꯟꯕ ꯉꯝꯕ ꯑꯣꯏꯅ ꯂꯥꯛꯏꯀꯣ ꯑꯗꯣ ꯁꯤꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯈꯛꯇꯪꯗ ꯂꯣꯏꯅ ꯇꯧꯔꯕ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯉꯝꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯅ ꯌꯨꯝꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯄꯨꯔꯤꯁꯦ ꯑꯗꯨꯒ ꯑꯃꯁꯨ ꯂꯩꯅꯀꯣ ꯉꯁꯥꯏ ꯈꯜꯂꯒ ꯂꯩꯔꯤꯕ ꯄꯣꯠ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯁꯤꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯦꯕ ꯌꯨꯝꯗꯩ ꯊꯣꯛꯂꯛꯑꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯒꯤ ꯍꯦꯟꯅ ꯇꯧꯋꯣ ꯍꯦꯟꯅ ꯍꯣꯠꯅꯋꯣ ꯋꯥꯈꯜ ꯆꯥꯎꯅ ꯈꯜꯂꯣꯅꯁꯨ ꯍꯥꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯊꯤꯡ ꯕꯤꯛ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯁꯨ ꯂꯥꯛꯏꯕ ꯀꯥꯔꯠꯁꯤꯗꯀꯣ ꯊꯤꯡ ꯕꯤꯛ ꯍꯥꯏꯕꯒꯤ ꯌꯥꯗ꯭ꯔꯗꯤ ꯍꯥꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯩꯅ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯄꯔꯁꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯅ ꯑꯁꯥ ꯆꯥꯎꯅ ꯊꯝꯕꯗ ꯀꯥꯏꯕ ꯀꯩꯝ ꯂꯩꯇꯦꯕ ꯑꯩꯅ ꯀꯩꯝ ꯇꯧꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯑꯁꯥ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯅꯩꯅ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯄꯪꯈꯟꯗ ꯈꯜꯂꯒ ꯀꯩꯝꯇ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩ ꯑꯣꯜꯔꯦꯗꯤ ꯊꯕꯛ ꯀꯟꯅ ꯅꯣꯝꯖꯔꯒ ꯁꯨꯖꯔꯒ ꯂꯩꯔꯤꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯍꯣꯞ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯁꯤꯃ ꯇꯧꯕ ꯃꯇꯝ ꯁꯤꯃ ꯐꯪꯅꯦꯅ ꯈꯟꯕ ꯃꯇꯝꯗ ꯂꯩꯅꯀꯣ ꯀꯩꯅꯣ ꯑꯣꯏꯒꯅꯦꯕ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣꯀꯣ ꯑꯗꯣ ꯑꯣꯔꯦꯀꯜ ꯀꯥꯔꯠꯇꯩꯅ ꯀꯔꯤ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯅꯁꯦꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯣ ꯕ꯭ꯔꯤꯆꯤꯛ ꯔꯥಶꯤꯒꯤ ꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯣ ꯌꯥꯔꯒꯗꯤ ꯂꯩꯕꯥꯛ ꯄꯣꯛꯄꯒꯨꯝꯕꯁꯦꯀꯣ ꯁꯥ ꯉꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯣꯀꯣ ꯈꯇꯪ ꯑꯗꯨꯒ ꯋꯤꯁ ꯋꯥꯏꯁꯂꯤꯅ ꯂꯥꯛꯑꯦꯀꯣ ꯁꯤꯂꯥꯏꯁꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄꯀꯣ ꯏꯁꯥꯗ ꯀꯥꯟꯅꯒꯅꯤꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯋꯤꯁꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯅꯀꯣ ꯃꯦꯅꯤꯐꯦꯁꯇꯣ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯅꯤꯡꯉꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯩꯅꯣꯃꯗꯤ ꯁꯣꯏ ꯂꯩꯅ ꯗ꯭ꯔꯤꯝ ꯒꯣꯜ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯣꯏꯔꯣ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯩꯒꯤ ꯒꯣꯜ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯅꯀꯣ ꯃꯔꯨ ꯑꯣꯏꯕ ꯈꯜꯂꯒꯅꯦ ꯃꯦꯅꯤꯐꯦꯁ ꯇꯧꯕꯤꯌꯨꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯗꯨꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯀꯣ ꯄ꯭ꯌꯨꯔꯤꯇꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯏꯃꯨꯡꯒꯤ ꯑꯣꯏꯔꯣ ꯑꯩꯒꯤ ꯂꯣꯏꯅꯔꯤꯕ ꯃꯤꯒꯤ ꯑꯣꯏꯔꯣ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯤꯌꯣꯀꯣ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯩꯉꯣꯟꯗ ꯀꯥꯟꯅꯒꯅꯤꯕ ꯑꯩꯉꯣꯟꯗ ꯀꯥꯟꯅꯒꯅꯤ ꯑꯩꯉꯣꯟꯗ ꯑꯐꯕ ꯂꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤꯕ ꯁꯤꯗꯀꯣ ꯑꯗꯨꯒ ꯃꯤꯅꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯁꯛ ꯈꯪꯕꯤꯕ ꯑꯣꯏꯕꯗꯣ ꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯀꯔꯝꯕ ꯄꯔꯁꯟꯅꯣ ꯀꯔꯝꯕ ꯃꯤꯅೋ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯆꯥꯅꯕ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯔꯦꯠ ꯀꯥꯔꯅꯤꯂꯤꯌꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯕ ꯌꯥꯏꯀꯣ ꯔꯦꯠ ꯀꯥꯔꯅꯤꯂꯤꯌꯟ ꯁꯤꯕ ꯌꯥꯏ ꯗꯥꯏꯃꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯗꯥꯏꯃꯟꯁꯦ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯁꯂꯦꯠꯇꯗꯤ ꯗꯥꯏꯃꯟ ꯕ꯭ꯔꯦꯁꯂꯦꯠꯇ ꯍꯥꯏꯗꯤ ꯀꯩꯅꯣ ꯉꯝꯗꯕꯅꯤ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ
ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯆꯤꯛ ꯔꯥꯁꯤ ꯀꯣ ꯃꯈꯥ ꯇꯥꯕ ꯃꯊꯪ ꯃꯊꯪ ꯑꯃꯨꯛ ꯑꯩ ꯍꯥꯞꯆꯔꯛꯑꯒꯦꯀꯣ